ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯀꯤ ꯑꯣꯔꯗꯔ ꯑꯁꯤ ꯉꯥꯛꯅ ꯆꯠꯅꯕ ꯈꯪꯍꯜꯂꯛꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯅꯕ ꯋꯥꯔꯣꯜ ꯐꯣꯡꯗꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯄꯨꯂꯤꯁꯅ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯁꯨꯃꯣꯇꯣ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯕꯤꯗ꯭ꯌꯥ ꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ ꯖꯦꯑꯦꯁꯤꯅ ꯂꯨꯆꯤꯡꯗꯨꯅ ꯅꯤꯡꯊꯧꯈꯣꯡ ꯀꯩꯊꯦꯜꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯈꯣꯡꯖꯪ ꯆꯠꯊꯈ꯭ꯔꯦ꯫ ꯑꯣꯄꯣꯖꯤꯁꯟꯅ ꯉꯥꯡꯒꯗꯕ ꯋꯥꯐꯝꯁꯤꯡ ꯔꯨꯂꯤꯡ ꯄꯥꯏꯔꯤꯕ ꯃꯁꯦꯜꯒꯤ ꯃꯅꯨꯡꯗꯒꯤ ꯑꯣꯏꯅ ꯉꯥꯡꯂꯕꯅꯤꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯣꯄꯣꯖꯤꯁꯟ ꯀꯥꯡꯕꯨꯅ ꯉꯥꯡꯅꯕ ꯋꯥ ꯂꯩꯔꯔꯣꯏ ꯍꯥꯏꯔꯤ꯫ ꯑꯃꯗꯤ ꯑꯄꯤꯛꯄ ꯐꯨꯔꯨꯞꯁꯤꯡ ꯌꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄ ꯑꯃꯗꯤ ꯉꯝꯈꯩꯗ ꯁꯤꯡꯅꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ ꯃꯅꯤꯄꯨꯔ ꯌꯨꯁꯤꯑꯦꯝꯅ ꯆꯞ ꯆꯥꯅ ꯂꯦꯞꯀꯅꯤ ꯍꯥꯏꯔꯤ꯫ IS News ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯣꯅꯤꯀꯥ ꯃꯌꯦꯡꯕꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯀꯣꯚꯤꯗ-19 ꯉꯥꯛꯊꯣꯛꯅꯕ ꯈꯨꯠ ꯇꯣꯏꯅ ꯍꯥꯝꯕꯤꯌꯨ, ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯕꯤꯌꯨ, ꯃꯥꯁꯛ ꯎꯞꯄꯤꯌꯨ, ꯐꯤꯠ 6ꯀꯤ ꯗꯤꯁꯇꯦꯟꯁ ꯊꯝꯕꯤꯌꯨ, ꯌꯥꯔꯤꯕ ꯃꯈꯩ ꯚꯦꯛꯁꯤꯟ ꯗꯣꯁ ꯁꯨꯅ ꯀꯥꯞꯊꯣꯛꯄꯤꯌꯨ, ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯕꯅꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ Chief Minister Nongthombam Birengi Churachandpur khongchit ki mangoinana Churachandpurda oiragliba hingsagi thodokna maram oiraga Churachandpur district ta CRPC ki section 144 thambaga loinana khodaktagi internet service thingjin khaba matung ngarangdagi hauna Churachandpur headquarters ta numidangi matamda curfew thamjin khre hojik oiragliba phibam masi yenglaga makhatana pamdaba thodok thoktanaba district asigi magistrate na thokiba order amagi matung ina numidang wairam pung 5 dagi ayuk pung 5 fawba curfew lauthokre Hariba order si makhataba order ama thokjaba fawba chatnagani Churachandpur gi miyamna laingaki order si ngakna chatnaba khanghalakli Singthaningai oiba khongthang amada Laibak miyamgi marakta nungsinadana warol phangdokpa miyoisingi mathakta kanagumba amana complaint tawrakpa matamda madu police na thinthaba tawdana sumoto action laukhatnaba Supreme Court na state singda khangan khare Supreme Court ki justices ke M Joseph amadi VV Nagaratna anigi bench na khangan khibagi matung ina lining laisolgi khenaba thamdana hariba sumoto FIR asi register tawgadabani hariba thausil asi maru oina India gi secular nation ama oibagi masak adu ngaknabani hari Supreme Court laibak asida hate speech ki case kaya lairiba asigi matangda nungnangba phongdokli lining laisol amadi jat bijat Khaiduna miyamna tabada hangoiba irang thokpa yaba warol phongdokpa sing logi matung ina courta puthokatabani kalagumba police officer amana hariba order asi mapung fana pangthokpa ngamdrabadi court ki order asibu indabani haina logani hari Haukiba April ki tang konithoi da Imphal West ki thangmaiban hijam dewan laikai da thori anduna laikidabani haiba RK Ningol Laishram Ongbi Bidya Misi gamari lenana Sem kiba JAC na luchingduna Misi asiki achumba YNPU haibo dabi tawduna ngasi ningthaukhong kaithelda masing yamlaba miyam haurakduna lambi thingbagi khongjang chathakre miyam aduna tungda Minister Govindas Konthaujamgi ningthaukhongda laiba yumda su thomjinki JAC ki luchingba singa Minister Masaga uniduna wari sanaki ngasigi miyam aduna Bidyagi Misi yaningde mihatpa dandi piu haibana chingba kholaw kaya sulawki pau amagi matung ina Misi asigi matangda sem kiba JAC gi miyoi khara police na phare haiba wahaudagi ngasi irang atu kankhatlakibani hari police na irang atu control tawraba matung JAC gi luchingba singa Minister Govindas Konthaujamga wari sanahanki wari sanaba atuda Minister gi maigedagi miyamna mob justice tawbidanaba amadi ban blockade na chingba tawbidanaba appeal tarokpaga loinana misi asida January miyoi sing logi matung ina cheirak pigidamni haibagi thajaba pirakhi
Check asida Thangmaiban Hizam Dewan Lekaidagi Maunaha Ama Chininingai Oina Tauri Yanduna Sirambagi case Kamari Lena Chief Judicial Magistrate in Fal Westna Ngasi Makubo Kamadi Manembo Anibu Judicial Custody the remand Pikre Aduga Laikidrabi Maunaha Adugi Mapuroiba Mahaki Mache Yauna Mui Teruk Makhatana Investigation Chatanaba Police Custody the remand Pikre Infal Police Station Misi Asigamari Lena Paraba Mui Teruk Atude Lashram Tomba Chahi Humdrani Pan, Lashram Achobi Chahi Humdrani Thoi, Lashram Rocky, Lashram Omita, Lashram Sarita Madi, Lashram Bhumikane. Opposition da Labour Sing Nanga the Wafam Sing ruling party Bamakoi Maselgi Manundagi Oina Ngang Labanina, Matangi Assembly Session Dadi, Opposition Kanguna, Ngang Nabawa Lay Roy Haina, Hanagi Chief Minister Oramba, Okram Ibobina Fongdokare. Wafama Sing say Manipur Pradesh Congress Committee na Mapung Oina, Sinduna, Rahul Gandhi na, Junction Liba Modi Adani Anigi Lainariba, Marigi Mayokta, Junction Liba Kongjangbu. Saugat aduna BG Rota Leba Congress Babanda Pangtokiba State Level Jai Bharat Satyagrahagi Tauramda Fongtokibani Ngasi Tauram aduda CPI CPM amadi JDU gi mihut singsu sarukyaki Tauram aduda CLP gi leaders oiriba Okram Ibobina hai mioibana malem asita lairak padagi hauna ningthaugi sasan tawba haibasi chatnaduna lai India su Ningthaupan ba lebak orai adubo British na lausen kibadagi makhoigi supnam sasan gi mathakta leraki makhoigi mathakta karigumba wafam amata haiba yade hairuragana jail da thamjanba phuba hatpa tawduna lakpadagi miyamna makeup thoraktuna ihau horokpadagi India thadoktuna chatki India na ningtamba fangbadagi malemgi oina khwaidagi faraba miyamna sasan tawba democracy gi Lengak laki Bharat Pumalem Lebak sin na democracy ki mamani hainari balebak asida miyamna haning ba haiba yaraktaba tathok tasin yaraktaba dagi yaraktabadi democracy chatna ringai ningthau palniba matamgi sasan aduga mana raklagani hairaduna Bharat asida orakleba phibam asida Congress amadi wakhal manaba rajniti party sing punna chatminadana laibak asik kanminaba changi haina sufongtoki Naga, Noina Muximadu Lana Muxinagi High Target in Noin Tawaya Roy, Masidi Ganatantra Palebakni, Dictator Ginati, and Topaling Natiana, what among interpret out of putting the lega, no one at Sanhanda, I couldn't sing you I knew, Sanhanda Bangameva, she never Ganatantagi, Yumbi, whom I say. Adu Hujiti, Marie Shure Yumbi say, Marie Shu was Amazikanano was from the Linton Preski is in housing Geneva. A Faborsu, yes, Pataborsu, Yaningi, Hibase, Moi, Masibu Karikawi, hiding Hydopayaba, Pungdopayaba, freedom of express, freedom of speech, Masi, free when you double Hibase, Pongdoning behind me, free when you don't use Preski is announcing she, free way, the Hibase, Moju Hujik Highway Aroi Kidra, Madame de High Rogadi, Orenum Dan Commando Tadalaga, Sagila from the Taminazi, Kauraga, Singona Viado, Lan Sangadona Commando Tadalaga, had the question, Madai Pakakina, Hana Kragangamba, Mayam say, Torin Lena favors you, Karisumana give them. Masi, I Kapana Hybrid over Masieva. Apikpa Furup Singh Yochin Bagi Mahuta Yokat Nabahona Sihana United Committee Manipur UCM President Joy Chandra Konthauzam na Fongdokre Ngasi Imphal East ki Manung Chaneleba Thayong Village Tabangthogiba First Thayong Kom Village Cultural Meet ki Thoram Gamari Lenena Athoiba Mitungi Warol Piraduna Wafamasi Joy Chandra Konthauzam na Fongdokibani Thoram Asikom Union Manipur Masung Thayong Village Authority na Sinduna Our Culture Our Identity Haiba Theme da Pangthokibani Maduda Com Union Manipur ki Advisor S. Michael, President S. How Com Amadi, Thayong Com Village ki Village Chief Achungna Atoiba Mitung Oina Sarukyaki, Thoram Adugamari Lenena, Tangyong
ꯈꯨꯜꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯊꯥꯟꯌꯣꯡ ꯈꯨꯅꯧ ꯊꯥꯟꯌꯣꯡ ꯈꯨꯟꯌꯥꯏ ꯑꯃꯗꯤ ꯈꯨꯟꯖꯥꯎꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯀꯣꯝꯅꯥꯠꯀꯤ ꯑꯣꯏꯕ ꯏꯁꯩ ꯖꯒꯣꯏꯅꯆꯤꯡꯕꯁꯨ ꯎꯠꯈꯤ ꯖꯣꯏꯆꯟꯗ꯭ꯔ ꯀꯣꯟꯊꯧꯖꯝꯅ ꯃꯈꯥ ꯇꯥꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯔꯅ ꯐꯨꯔꯨꯞ ꯃꯆꯥꯁꯤꯡꯕꯨ ꯌꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ UCMꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯅꯤꯡꯊꯧꯀꯥꯂꯤꯉꯩ ꯍꯥꯛꯇꯛꯇꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯐꯨꯔꯨꯞ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯏꯁꯥꯒꯤ ꯐꯨꯔꯨꯞ ꯀꯟꯅꯕ ꯑꯃꯗꯤ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯕꯗ ꯏꯁꯥꯒꯤ ꯐꯤꯖꯦꯠ ꯆꯥꯛꯆꯦꯠ ꯑꯃꯗꯤ ꯆꯠꯅꯕꯤ ꯉꯥꯛꯄ ꯃꯊꯧ ꯇꯥꯏ ꯄꯤꯛꯂꯕ ꯀꯣꯝ ꯐꯨꯔꯨꯞꯀꯤꯗꯃꯛ UCMꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯨꯔꯨꯞꯁꯤꯡꯗ ꯑꯃꯗꯤ ꯉꯝꯈꯩꯗ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯅꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯈꯤ मधु यौदरे हाइरगसु हाइबा सेलसिंग अदो अखोइना हांगागा थंबनिना गवर्नमेंटना मधु पुबिरागा दरकार लेबा डॉक्यूमेंट सिंग पुरगा लागा अखो यूनाइटेड कमिटी मणिपुरदा सिनरगा अखोइना मु खुथांगदा दुम पिरकबा यागनी हाइबसे असिगी मफम असिदा थंजरी अखोइ मणिपुर की अपुन बसतम काइदनबा होनबा मणिपुर की फाइपुना थंबिरम ngखै काइदनबा होनबा हाइबसे अखोइगी लेंद्रबा पांदमनी अखोइ इरमदम असिदा लेबिरिबा पुरु खुदिंबा अफिकबा अचौबा अखोइ अमत ओइना लेहाउ सिदा चामिनदना थमिनदना लei मणिपुर की अपुनबगी सक्तम काइदना थमिबसे अखोइ पुनमकी वाखलोनि मणिपुर अमा सेमबदा मणिपुर अमा सागतबदा कोम पुरुप याउदना मणिपुर अमा ओइबा यारोइ Nalaiba Kwatha village lamkhaida tampakta base toba lalhulub amagi miyoi khara leire haiba akaknaba paw ama fangbadagi ngarang CDO special unit khabai soe madi 20 Assam Rifles ki apunba kangbu amana mafam aduda jangchiduna thiba humbagi tabak jathabada RPF PLA gi kadarama ngarang numidang wairam pung mangarom tabada phagat pangam khre faraba misak adudi ningombam yaimungba sing Elias Pumba Elias Ingel chahi kuntra mari apokpa N Ibotombi Singh Imphal East District ki khongman mayai laikai dagi ni hairi farba miyo edu kumja lising ani ahumda lup asigi jiribam minority affairs ki director ni haiba nauba kauba amagi khuthangda party asida changlaba matung Chandel district ki sajik tampakta basic military training fangduna kakjing khunau dagi self styled lieutenant colonel amuchau kauba amagi makhada thabak tawani haiba police na wahang pahang jathabada khangmangam khi haina police tagi fangba paw sina hairi loinana mahak Manipur galonana laiba Myanmar gi ngamkhaida security personnel singi chathok chasin amadi Kwatha area da lambi thongi phibam yengba lakpada phaba ngamkhibani makha taba ain gi oiba thabak lokhatana ba more police ta sina khare hairi Maitei Puarida Mayeglana Yektuna Lehoragataba Manipur Wangmuda Ahanba Oina Tripuragi Gauranagar Khwaida Hayeng Nupilal Ningsing Mitam Maikum Hangdoknaba All Manipur United Clubs Organization Amukogi President PH Nando Luwangna Luchingba Amukogi team amangasi Tripuragi Damak Imphal Thadokre Hayeng Tripuragi Gauranagar da Pangthokataba Tharam Amada Amukogi President PH Nando Luwangna Mitamasi Maikum Hangdokadoribani Manipuri Literary and Cultural Forum Tripura Amadi All Manipur United Clubs Organization Amuko Anina Puna Sinduna Bangladesh ki Bishagon border ga thengnana laiba khoyai gi maitai khul Gauranagarda khinba nupilal gi mitamasi amuko gi president Pairoijam Nandoluwangna maikum hangdoktuna miyamda khochinagani Tharam adu Nupilan Observation Committee ki convener Khoisnam Birolana preside tawgani Tharam asida Manipur amadi Tripura gi akhanaba masaknaiba miyoi kayasu sarugyagani Tharam asida maitai ki Nat ki oiba isay amasung jagoi gi tharam supang thokani kumjali singam ga chamapan kuntramapan gi nupilal ngasi fawba palan tawduna lagli pidam ningai oirba matam adugi ima singi thauna lingjel amade iraiba ki tamak kathokpa siba ki daba namthabiba kaya gi mayok tale piduna ngasigi khunai lon gi masak lepiramba adubo aikhoina awangba thakta ikai khumnaba uchari lamdam asigi miyamna angamba thakta mateng pangbi badagi asigumlaba Manipur Women's War Memorial Statue gi candidate Chani Yankai na Sarugyaki, None Center Gioina, Pune candidate Chani Humdra Taruk na apply Tarukpada, Chama Humfunipa na Sarugyaki Hari.
Nganu kanga huranba misak ama lilong police ki kangbu amana fagat kare parba mioi adudi MD Yunus Khan jahi kun apok palai kiderba MB Asatullah lilong haurebi turel ahanbi dagi ni haire ngasi nungalamdai pung ahum tabada MD Amjad Khan jahi ni fumanga apok palai kiderba Nazir Ali gi lilong chingjawda leiba farm dagi nganu kanga khara huran khare haiba police ta complaint ama lakpadagi MD Yunus Khan gi yumda thiba humagi thabak jathabada nganu kanga sing aduga kolana Uran bagi tabak asi jatabada sizinaba A star car registration number MN01D3397 ama yauna pakat pangam kibani hari. Ngasi ayu wangu tera mayai laikai gi mamang namlam lokonda sanaw ama siduna leramle san asi matau karamna amadi kari leina siri banu haiba si aseng ba khangdok na ba lenga ki mari lena ba singi pokning chingchilakli wangu gram panchayat ward number 3 dage sanasam vidya sagar kauba amana asigumba sasan kaya sirak padage mang jawna kalhauna ba lamdam asida lokhat payaba section thorang lokhat piyu haina appeal tarokli National Highway 137A gi thak tasu leiraba mayai lambi haraga su khangnani ba Imphal gi wahing lekai fauduna Bisnupur fauba gi lambi asi minaiduna thambiraganu haina All Samuro United Club Organization asukona fongdorakle hiram asiga mari lenana lubasi gi president huiram Sham keso maitena thadorakpa jerol amada lamdam ama chakhotpa haibasi lambi thonga si yamna maruoi National Highway 137A gi thak tasu leiraba miyamna mayai lambi haina khangnaba wahing lekai gi Hauduna Bisnupur fauba da leiriba yamna maru oiriba lambi asigi hojik oiriba pibam asidi maming tagi ngairiba peningai oidraba lambi oiri paliba lengak asina mayai lambi bo pakthok chakthokani haiduna survey kya chathakre lanai mioi kya na lengaki lamda henjinna sajinluba yum kai kya su sidokpa gi thabak hanjinna pangthokrabasu hojik fauba lambi asi semjin sajinba gi thabak amata paikhatpu udri lambi asigi hojik oiriba phibam asina maram oduna mioi kya laikhidre ikoidana lambi asida thokiba lebak thiba thodokta Mapa macha punna laikhitaba yaukre yang thang makhadagi na wangoi phauba asigi lambi asina ka hena pibam sokpa oidi palibalenga asigi chief minister N Biren amadi works minister Govindas Konthojam anina mayai lambi gi hojik oiriba pibam asi atu matamda semjin biu loinana laikai tadana leiriba mayai lambi pakthokpagi thabak asisu atu matamda laikai tahan biu haina appeal tarokli Thasi kunmani da join tarakpa ojabu kuntareta amuk jiribam dagi transfer tawkibagi tabak asi yaning ti haridana ngasi jiribam da laiba mahiroilup marina fongdorakle kidam asiga mari lenena jiribam da pangthokiba pawgi mifam amada desam jiribam district council gi president LB Lux maitaina fongdorak kibada jiribam district asigi awat pa oja khara manipur lengak na thasi ki tang kunmari da order thopiduna thabirak pabu MSF desam KSA yauna mahiroilup marina harau jaba fongdok lingai cherak asida Director of Education S Manipur gi L Nandakumar Singh na thasi kuntare tathogi bo order amada Jiribam Higher Secondary School dagi Laishram Banita Devi Arts Graduate Teacher amasung Sorok Atingbi High School dagi Pukhambram Paikhomba-jit Maitai Science Graduate Teacher anibo khanghaudana Jiribam gi school sing dagi transfer tawkiba asi mahiroilup marina akan mamong da kandem tawi Jiribam gi school sing asi oja sing join tawpham gi oina thamlibara awat po oja Tabirak laga amuk puthok pikiba karigino haiba wahangsu hanglakle makhatana haikibada haiba oja ani asigi transfer order se kakpinaba marilinaba minister na akhanaba mityeng changbiu makhatana oja join tawduna leiriba ase atobada join tawhanbiu oja ama oragadi mahairoi singbu takpi tambiu kariguma mahairoi lub singna oja sing school kadaba thengnarabadi marilinaba singa tanaduna terminate tawnaba hotnagani haina sufangdoki Order thokiba aduda ngasi phawba join tawdana lairamba oja kaya ama lairiba sisu athubu matamda join tawsanbiu amasung mahi masingda thawai yauna angangsingbu tapi tambiduna afaba khunai ama puthopiu haiduna su mairolup marigi maikaidegi thamjari karigumba oja sing asina school karamdaba thengnaba taragadi mairolup marina mari lainaba singda terminate phawba tawanabagi thabak thorang aikoi chap chana paikhalakani haiduna media khuthangda voi tamjari Nominasi
प्रधानमंत्री कौशल विकास योजना PMKVY 4.0 स्कीम की मखादा हेंग डायर लंग मचू संगबगी फ्री ट्रेनिंग पिजगदौरी अकक्नबा सीट मसिंगनी अहान बलाकपा मियोइसिंगदा हेन खुदोंग चाबसु पिजगनी लेफमगी खुदोंग चाबसु पिजरी अकुप मरोलगिदमक लेंसिन बिरक्सी KB फिलांथ्रोपी 5 खाबम लंखाई मंत्री पुखी मोबाइल नंबर 8732017957 amadi 8794275386 da contact tobiraknaba ninsingjai break ki matung na mayam utaram okchari makhata pauda hauki bapung kun mari asida India ta nauna mioi lising tare chama yang khaitaru covid positive oi bathena ki laina asna maram orga mioi kun manga lai khidre pagalapagi chang cha damar fudrani pan 10 tare sinoda lairi apun ma confirm case na koti mari lakni fuma pan lising kontra pan chamanga taramanga yaukhre active case masing lising yang khai ma thoi chahum taramari da han thara khre laina asna maram orga lai khidaba apun mami gi masing na lak manga lising kontra ma thoi chamanga subnani pan sukre laina asna gi na phaduna discharge tawkiba apun mami gi masing na koti mari lak Fumdoi lising yang kaitaruk chatruk malfudra humdoi yaukre laina asing ngak thokna vaccine kap thoki ba pun mami gi masingna koti chani kun lak humfutaruk lising humpu humdoi henkre maling boina covid la chetna khwadi hena sokala bele vaccine manungda USA na ahan ba India na ani suba amadi France na suba dalere awang nopok state singoina Assam na ahan ba Mizoram na ani suba amadi Manipur na suba dalere Department of Dance and Music Manipuri University na sinuna World Dance Day ki thoram ngasi department na sige hold the pangthokre thoram aduda Manipuri University ki VC Professor N Lokendra Singh na Chief Guest School of Humanities MU ki Professor N Aruna Devi Dean na Guest of Honor amadi Head Dance and Music Department MU ki Dr. P. Lilabati Devi na President Toyna Sarugyaki thoram aduda Professor N Lokendra Singh na hai Manipuri dance si hena mapung fana chawkhat na ba Ginamak chagoi haiba khaknatana Hindi amadi English lon chumna ngangba ngamba mathautai masina mapalam gi miyam da Manipuri jagoi bo masak takpada yamna chawba thodang lawgani Manipur gi layoi khraba jagoi gi oja amubi gumba saknairaba oja singi likhundi duna research tawbasu yam tangai phade haina su makhata ki taram aduda Dr. P. Lilabati Devi na hai department asigi oja amadi mahairoi kya state amadi national gi thakta award phangba ngamkiba khaknatana India gi wangmadagi lakpa mahairoi kya su department asida PhD pangkare loina research tawba amasung mahiroi oina department asida leiriba asimak yamna chawthok chaningai ni matung tarakpada Manipur State Kala Academy na sinna pangthokliba solo dance festival da MU ge mahut sinna saruk yagadoriba Devina Wahengbam na oja singda ngamjaba khudol potamki Sahitya Thaupang Lupna Chahi Kodingi World Press Day Gamari Lenena Piba Thiam Prem Kumar Award Chahi Asigioina Veteran Journalist Syam Kishore Kaisamda Piragani Hiram Asiga Mari Lenena Lup Asigi Secretary Mayengbam Uttam Kumar na Thadorok Pachirol Amada Megitang Ahumda Imphal Manipur Press Club the Pangthokadoriba World Press Day da Day Tharamda Veteran Journalist Syam Kishore Kaisamda Lanthokadoriba Thiam Prem Kumar Award Asida Sel Oina Lupali Singtara Citation Amasung Lengyan Ama Yauri Hari Ngasi Moregi Ima Kondong Lairembi Harau Bagi Tarik ni Chenbat Numita Tamil Community ki Mioy Singna Athembot Ka Bagi Thoram Pangthokre Indo Myanmar border town Moria si Miyamna Mini India ni Haina Khangnariba Mafam Amani Tamil Community ki Oiba Sa Shri Angala Parameshwari Amasung Muni Shri Ima Harauba Fireworking Festival da Maitei Sing Susaruk Yaki Ima Kondong Lairembi Harau Bagi Thoram da Su Chahi Kudingi Letna Tamil Sangam More na Sindana More da Leminariba Hindu Dharma Chatpa Community ge Mioy Singa Athenbot Pubada Saruk Yaduna Lakpani Tamil gi achova mandir Shri Angala Parameshwari temple da su akhoi gi su numitarani lai harauba tawne adugi da mitegi community gi tarap dagi moisu olan ba imagi da makat pane adukumba ngasi tarit suba numita akhoi gi da matam pibegi da mata celebration committee bu yamna
haraujeri akhoi asi ngasi khakta nate chei khuding adum amaga ma nungsina tauraga lakpa ne masidagi akhoi mayamna unity ama hoina laibane haina mayamda khanganjeri. District Legal Services Authority DLSA's Imphal East amasung Imphal West ka khotchamnaduna Manipur State Legal Services Authority masla na sinana Legal Aid Defense Council System LADCS of Imphal West and Imphal East ngase Cherap Court Complex amadi Lamphel Court Complex ta High Court of Manipur ki Judge Justice A Bimol Singh amadi Justice A Guneshwar Sharma na mathang manaw naina sangga khare Tharam aduga malilena Justice A Bimol na National Legal Services Authority asigi makhada leriba Legal Aid Defense Council System asida accused amasung fadog phanglaba miyoi singna paisa leitaba amadi khudong chadaba singdagi lawyer nek pangamdraba singgidamak lawyer mathau tarakpada lemna hai singnaba lawyer sing pigani haiki Legal Aid Defense Council System gi office ta legitoriba lawyer sing asi private practice tawraroi amasung office asida Chief Deputy Assistant namade supporting staff sing matik chana laigani haina su makha takibaga loinana haujiki oina Imphal West Imphal East Thawbal amade Bisnupur Judicial District singda LADCS ki office laigani atopa district singi oina case lakpagi chang asi yamna nemana hariba office sing asina punna thawul puragani haina su haiki da hapo idena koina nangaba time sidul da torpani matamse am phangogde masi leiragadi koina any koigi convict oiraba natraga masagi paisa putoktana ukine ko ngamjadaba darkar di leiba illegal moigi aduguma singsida free da paisa tingdana koina moigi ukil oibiu ekoibu defense obiu aidana moigi matakta leireiba case mayam do moi dawta paisa yaudna tingdana koina provide tongna gi simung kang ne koi asi amna phaba koigi National Legal Service Authority na provide torpa koi all over India gi ne Manipur su adu ahan moina ekoigi district marida Imphal East Imphal West Thawbal Bisnupur haiba hum je koi hana hoyi message da ekoigi masigumba case masingse mari sidina khwaidagi yamba Haukiba kumjala singani kunithoigi September Kunda Manipur lenga ki cabinet mifam amana Manipur gi mafam kharadagi youth sungba yonbagi leiramba athingba lauthokiba wareb adu handokatabani haidana Coalition Against Drugs and Alcohol kada amade lamdamasi ki tongan tongan imalub singna chatharakpa democratic oiba khongjang singi sarukama oina ngasi Naurem Chakpro Makhaleka Imphal West District ta wakat mifam pangthokare Hira masiga mari lenena kadagi Secretary Information and Publicity Al Projena thadorok pachirol amada wakat mifam adu All Manipur Women Social Reformation and Development Samaj Nupi Samaj Naurem Chakpro Makhaleka Yaifalamjing Marov amasung kadaga punna khochamnaduna pangthokpani wakat mifam sing aduda you legalization tawba yaroi prohibition leidingai tingba ngamdraga hangtoklaga karamna tingadoribano you dagi lakpaselga miyoibagi punsiga onaba yabra habana chingba placard sing siznaki Haujik sanabagi paut lo birasi All Manipur Football Association asinuna kontranato suba under 17 boys interclub football tournament ngasi team kunna group marida saruk yara ka haudokre tournament asigi ngasi sanaki ba haudokbagi match ta nesuna YUC bo goal taruk sinoda maiti be pikre atopa match amadana Muvanna Athletics na NFA bo goal amasinoda maiti be pikre tournament asigi hayeng ayok pung ter makai tabada FC Imphal United amadi Classic Football Academy na sanaragani ayok pung mapal makai tabada Trau FC amadi CYSA na sanaragani All Jiribam Sports Association AJSA na sinduna Jiribam gi Babu Parada laiba Jiribam Higher Secondary School gi playground da thasi ki kunmari dagi team nipa na saruk yadana chatharakpa tara manga suba district level S Babadon Singh Memorial Volleyball Tournament lesing ni kulumdogi Mapu Manipuri Rural Club Kachar team na oikre ngasi final match ta Manipuri Rural Club Kachar na PYC
Phaitol team ga sanaki ba match aduda Manipuri Rural Club Kasar team na point kunmathoi kunmanga kuntramathoi kunmapan kunmanga kun phangki amadi PYC Phaitol team na kunmanga tarataret phangduna maithi ki ngasi final match asigi best striker Manipuri Rural Club Kasar gi Sanaroi Vishal Singh na oiki aduga PYC Phaitol gi Lengo semna best defender ge mana phangki ngasi ki tournament closing bagi thoram aduda KH Janaki Devi, ex-Adhyaksha, Jiribam M. Rajaganta Singh, President AJSA Amade, S. Manitun Singh, Donana, Chief Guest President Amade, Guest of Honor Oina Sargaki. All Manipur Football Association is in an alumnong artificial turf ground that team Tarataruk na Sarugyalaga Jatharaklibar Babina Group 6 Humpumari Suba, Sir Churachan Singh KCSI CBE Memorial Football Tournament ki preliminary knock stage 1 ngarang dagi haudana jatharakli bagi ngasi sanakiba match YWU na Nerau FC bu goal taret tarukta maiti be pikre atopa match tana GDC na SWC bu goal mga amada maiti be pikre jatharakli ba tournament asigi hayeng numit yungba matung pung taranthoi minute tara mga chatpada Oriental Club hamadi ASFA FC na sanaragani nungthil pung ani makhai tabada AKSA amadi sauna sanaragani All Manipur Taekwondo Association na sinuna Kuman Lampak Sports Complex ki indoor stadium da unit kun gi sanaroi jamanga humfutarug na sarug yaraga thas ki kuntare tagi haudana chatharakle batara taret suba Governors Taekwondo Club Cup ki ngasi nini chanmanamita UTA na gold medal kulumdoi lauduna mangjel thaduna chatli cup asigi ngasi sanakiba cadet boys under 65 kg kanglupta YTA ki sanaroi Kensen semna gold medal lauki kg ni fumapan kanglupta na UTA ki sanaroi Saikom nungsibana gold medal lauki LTA ki sanaroi KSH Raj na silver medal lauki jatharak liba cup asi hayeng Manipur ki Governor Anushoya UK Manipur Legislative Assembly ki Speaker Thokchom Setebrata Madi Manipur Industrial Development Corporation Limited ki Chairman Kongkham Rabindro na athoy mitungnen singoina saruk yaduna loshilagani Badminton Association of India gimit yemakha da Haryana yumbu oraga Bahadurgarh da thasi ki tarani thoi dagi hauraga tarani pan fawba Shining Star Badminton Academy gi hall da pangthokiba Yonex Sunrise All India Senior Ranking Badminton Tournament ki men's single game title laukraba Manipur gi shuttler Vaisna Mairab Lowang bu ngasi Punsiai Badminton Training Center Wodipok Common Them Lekaina Jamlaba Kudol Piduna Putin Takotre Shuttler Mairab Lowang na tournament asida qualified tawduna Asian team sembagi trial selection gidamak sem saba haukre sanaroi asina ngasi Iscom da fangdorak kibada Asian Games trial asida tongan maming lairaba sanaroi kaya saruk yarakani loina final match da maithi ba pikiba Haryana gi sanaroi Bharat Raghapsu saruk yakani lakatoriba tournament kaya asigi marakta China da chatuna makha taba practice tawnaba sem sari hainasu luwangna fangdoraki Manipur gi da natana Northeast kiso ahanba sanaroi oiriba Maisnam Mairab Luwang bu pukning thakot pagi thoramda National Master Athletics Association gi member oiramba CH Ranjit amadi Dr. Kuraizam Homeshwarna athoi mitungnen oina saruk yaki trial gi chacha gadabani do Asian selection trial se koi Telangana da pangtok chagani sang thagi tang mari dagi China gi se confirm inde oide do bu training gi sapya ina ina khala le tournament le gi chat tabya chalaga di yari ge ina tournament gi manung du chat nam hona gani habit matam ten tak no oibi selection gi khalak se hypet nungai do hypet section du su ya de haita selection mu thingna gi do wali badi Srikank ki da mila khani ma former world number 1 ni prithvi go ina Lakshen the world games winner dagi Priyanshu Rajawat recently mana 300 tournament logiba dagi Mithun Manjunat national championship ki champion logiba ai hak le jare dagi jigi tournament dai sanagi gi ba Haryana da du semi final bu sang pami oi basing ka moji yaur kan
Manipur Cricket Association na sinuna team kunmathoi na saruk yaraga group mari khaiduna tha si kunmathoi dagi model higher secondary or amadi Oriental College ground da haudoklaga chatharak leba ahanba MNC Men's under 19 one day trophy ki ngase sanakiba match da crow kamnam bazar na wicket tareta MPA thawnau jambo mathi be pikre match asigi ahanba innings ta ma MPA na bat paidun over kuntraga ball mangada wicket loina turaga run chama mapan laukibada match ki ani suba innings crow na bat paidura over tara humdoi ga ball mangada wicket ahum turaga run chama tara lauduna match asimai pakhe tournament asigi ngasi luang popa cricket ground da sanakiba match da RCA lilongna YWC langtabal buran chama tara da maiti be pikre match asida RCA na ahanba innings bat paiduna innings ki api pa over ni full oibada wicket tare turaga run chama fudra taruk laukibada YWC na ani suba innings bat paiduna over kunipan ga ball marida wicket loina turaga run marfu taruk lauduna maiti ki chatharak leba tournament asigi hayeng match ama laigani match asi luang popa cricket ground da PTRC patsoi madi KASC khangabok na sanaragani Manipur Cricket Association sinuna team taradaruk na group anida saruk yaraga kungba khunau dobi lampak da haukiba February 13 tagi haudana chatharak leba second MNCA Super Plate Tournament ki ngase sanakiba ani suba semi final match isu wangkai amadi KSDO na sanakiba da match ki ani suba innings horakpada umpire ke decision yaning de revoke taw haina KSDO na harakpati match makata na sanadana lotion krai match asigi ahan ma innings ta isu wangkai na bat pa ki bada over kontra mapan ga ball ani da wicket loina turaga run chani yangkai ma thoilawduna target run chani yangkai ni thoi tham ki bada ani suba innings KSDO na bat pa dana wicket amatura ba matung ani suba wicket umpire na out pirasu batsman na out tadi haduna ngangna ngai charakta KSDO gi official yauna sanaroi singna pen dabagi call out laroktuna umpire decision revoke taw natrabadi sanaroi haina haraki adubu umpire na revoke taw bagi maram laite haibadagi KSDO gi maiketagi pen dabagi ya fongdor club matung match resume taw naba matam pinaba captain kausinna hai rabasu decision revoke tawdragadi match sanaba ngamloi na haina harakpadagi match makhatana sanakidre amaromda match asi matangda MNC gi cricket operation manager na thadorok pachirol amagi matung ina KSDO na match sanaba ngamlaroin haina harakpagi matung ina tournament conduct rule gi matung ina match ki winner ase USU wangkhaida pire haina khangalaki lakleba me ahumda PTCC patsoi amadi isu wangkhaida final match sanaragani ngasi nong muyoiba ay ngasagi pau pisarin ngasi Manipur da khwaidagi sakibagi chang asi Celsius degree kontramathoi dasmik amoi ki khwaidagi ingbagi chang na Celsius degree taratari dasmik tarugoi ki nungsete yaw ising malgi chang na ayukta chada mar fudra amade nungthilna chada kunmapanoi ki aroibada maroiba pau Churachandpur da irang laksin na numidangi matam da curfew thamjin kre Churachandpur miyam na lenga ki order si ngak na chatna bakhangalakli miyam gi marakta nungsinadana ba warol phangdok pamiyoi singi mathakta police na thimthama tawdana sumoto action laukhatna ba Supreme Court na khangan kre Vidya misiga mari lenina sem ki baje sin jingdana ningthau khong kai thelda masing yam laba miyam na lambi tingdana khongjang chathakre opposition na ngang da wafam sing ruling party ba masel gi manung dagi oina ngang na banina assembly da opposition kang na ngang na ba wa leira roi hari amade apik furup sing yotchen na bahot narak pa amade ngam khaida sing narak pa gi mayok da United Committee Manipur UCM na chapchana lep kari hari ngasigi oina di IS News na pizza pao mataas na losinjari